Kuki Narco Terrorist maru phangna Muthattuna Manipur amasung India Kanminnasi Haina ngasi Thoubal District tonganba mapham shingda meeyam na khutta India gi machu ahum gi phiral paiduna khollao kaya laokhre. People's Alliance for Peace and Progress Manipur gi lamjing makada Chathakhre khongjang adu Thoubal wangmataba Thoubal Kaitel Thoubal Okram Babu Bazar Khangabok Wangjing amasung khongjom bazar dasu Chathakhre. Kuki militants singa khudek pinariba su khudaktal handou kumja English nga machamapan yangkai matoigi matungda changlakpa Kuki immigrants sing halankho aikoi ingna chikna leiba pami haiba na chingba play card kaya sizinaduna Chathakhre ngasigi khongjang aduga mari leinana maira paibi amana hai Manipur Center na yengsin bidaba ase yamna pende India lengang na aikoi bu India ni haina khanbi drabadi karigidamak aikoi tangdu leitaba phang loidage Kuki singi poram sing maithiba piba haibasi aikoi khudingmakki thaudang oiminasi hainasu mahakna makata ke ngasi aikoi na India gi flag paiduna India da uchali ba aikoi India ni haidana aikoi bu India ni haiduna khanbi ba targadi Manipur ke kanglup ani gi lal asida India government na center na amazung state ki lengang ani tuna primary ba sarkar asina Santai tau biraga aikoi bulal se lanbung ko henda ba kisi mina thonda ba yaya ba wajana habiraga bachi suje lakhok piyo matung ta suje sana bigano masigi matung da aikoi sati pami masida tau biraga ba targadi aikoi India manung da leiru ba ki mathau ta tre haiba ba phamchi masu aina bayang da hamjaningi